Dear Manipur, YouTube channel swing birbo mayam pung nong pom kana taram luksari han badam na maruiba pawam update thamjage thigang phai amadi lalon phai rom dagi kuki militantsingna landarak kadori haibagi paw phongbadagi sugnugi khunja sing ahing tumnadre Kamluk pani gi irang asida khwaidagi hena sokhalaba mafam am oiriba Kaksing district ke manung chana leiriba sugnu amadi serau khuli khunja sing hawjik laitana leiba ngamnadre Kaksing district ka lon na leiriba kuki singna khunda mafam thigang phai amadi lalon phai rom dagi matik sana khulai paiba kuki militant singna landarak kadori haiba paw phangbadagi ahing tumnadre hairi paw se sing sugnu gi khunja ka dagi phangba paw gi matung na di hawjik sugnu gi BSF state security force amadi khulngak pa khunja singna hingnung tilda kanba ngak senbagi thabuk chathaduna leiri sairak sida thigang phai hairiba kuki gi khul asida kuki militant kana Sangsilaga group sem tuna leire haibagi paw phangle masidana tana sugnu turel wangma laloi fai haiba kuki khul asita su kuki militant singna tongba gari mangarum nongmani gi mamang da THWJILLAKTU kem saduna laikhre haibagi paw phangle maduna kuki militant singna sugnu turel wangmurum dagi nongmai kapsin tuna landarak pa yabagi thajaba yam nakna leibadagi section thaurangi thabuk asi lokhat pani hairi amarom da sugnu da leiba kuntragatare chuba sam rifles ki kangbu asi mapal thokna ngak senbagi thabuk tawhandana ba sugnu gi akoi bada leiriba maira pai bisna AR kem gi mamang da ayuk nungthin numidang khaidana ngak senbagi thabuk chathaduna leiri aduga asam rifles ke gangbu asina hojik sugnu gi Nazaret singja khok singdon amadi St John Joseph High School na singbada leiri aduburu sugnu room dadi air personnel sing thorak tuna ngak senbagi thabuk tawbadi maira pai bisingna thingduna leiri hairi aduga mathangi update asina bullet proof leitabada ki amanba bullet proof ki gari dagi kakthlaga bullet proof jacket sem laga pibagi thabuk chathaba hore Manipur da thokli ba tham mapan hekloba sathir bukanglu ki irang asida Bisnupur district ki oina law and order miyam gi punsi amadi lanthum ngak pata soba thodang lo state security force sing na rep zone na sing mafam sing sangsin duna masagi mathau pangthok na ba hot na riba sing dalit na bullet proof sing leitaba dagi season na ba yada dun leiriba bullet proof gari dagi kakta laga bullet proof sem laga isu to bagi thabuk satari hairi pause asina phangba pawgi matung na di Bisnupur district ki SP oiriba miyo asina district asigi law and order ngak bagi thabuk ta thawai yaunu Mangzil thaduna hotnari adubu red zone da sang tuna mathu pangthok ka state security forcing the bullet proof piba ngamdabada ki amanba bullet proof gari dagi kakthlaga bullet proof oina piba gi thabuk asi chatharakpani masigi damakta Bisnupur district SP bu praja section kaya dagi thagat papungdok narakli Bisnupur district ta thabuk tawri state security forcing gi marak dagi bullet proof phangdabada ki asoba awa mayik naduna leiriba sing gi marakta village defense force BDF sing da su amu eri hojik Bisnupur district ki oina punna bunker humtraga nipan semga tuna kuki militant sing na nongmai kapsilaktuna landa silakpada ngak thokna bagi chap saba thabuk adu paikhatuna leiri pawasin hai Bisnupur district ki irang kanbang mafam sing da hangdukliba bunker humdara ni pan asida BSF sing state security forcing BSF CRPF singapore na bunker sing da hinungthin numidang khaidana ngak sen bagi thabuk sathari serek sida kuki militant sing na yamna toina nongmai kapsin dun landa silakpa mafam sing haibadi red zone sing da sang tuna ngak sen bagi thabuk chathagada state security forcing the bulletproof jacket asi leitabadagi awaba asi mayok nakhi adubu Bisnupur district SP na wakal thataduna Manipuri lengak tam mathau sahandana Bisnupur district ki oina yadaduna leiraba bulletproof gari sing dage kakthatlaga bullet jacket sem laga isu tawbagi thabuk asi chatharakpani hairi